Ima, aingondati kaisu thoidokpa hairakpa leitiye. Ibungo, amta ngaikho. Kay haigi ma? Haujikta halakpada ngairi. Numidangsidda kadaida mu chakke haino? Ay mimta unaruge tawni ma. Numidangsidda karamba minu unadoise? Ima, ay kuiroi. Handak marak nangi maungse karino? Ay kaidarogi ma? Nang school da sulaktaba kuire hai. Nati, nang na ayuk ngana chalaga numidang thengna halaise kai chaklino? Ma, thabakna yadadoini. Thabakna yadrira natraga THAJANARA? Haujik luhongbagi matam lepa kansida nangna tawise karino? Ha, nangna tawise karino haiba? Phana yaningdaba leirasu nahana matam lepna dingida hai hobudi kadauge? Namana pada natana nupi machadusu miyam mamangda ikaiba nanghanbado ima yaningde. Ima, ay angang macha nati. Aina ima khoibo kaidawagi ikaiba nanghandoino. Wafamsida yaningba yaningdaba loitok thoga luhongbase ay sana yana lepkiba waribni ima. Handokpasu yaroidabasida aina maninghandana kaidongdasu siloi ima. Ay luhongba kaheloi. Ay tabalayga soidana luhongne.